Hello guys. Ngasidi ay Punjab ke koibasida leiriba moigi khongang macha macha singse explore amani lang tawjage do mahem yengminas. Mafamse yam chik yam leibda yam nungai do male.
दिखने में बढ़िया लग रहा था हमको बहुत। कहाँ से ये सब होता है? यहाँ पे वो ज़मीन पे वो होता है कितना? क्या मतलब ये है क्या ये? अच्छा अच्छा, पूरा ज़मीन ये सब बहुत बड़ा है तो। अच्छा, ये जो ये ट्रीज है ना, इसका नाम क्या है? पपुला। अच्छा अच्छा। और आप जो जो यहाँ पे प्लान कर रहे हैं इसका नाम क्या है? ये जो हाँ अभी जो ग्रो कर कटका गेहूँ। अच्छा अच्छा अच्छा। कौन सा मंथ पे हार्वेस्ट करता है ये? मतलब जनवरी फरवरी में ऐसे होता है ना, तो कौन सा महीने पे? ये बिकिया जाता है अपने 12वें महीने में। अच्छा अच्छा। चावल काट हो जाता है ना। हाँ अच्छा अच्छा, चावल के टाइम आसपास वही तभी हाथ से। चावल 10वें महीने में कटा हाँ जाता हाँ है। हाँ हाँ। ये 11वें महीने में बोखा जाता है। अभी ये अच्छा 4वें महीने में कटा हो जाएगा। 11 में मतलब नवंबर पे। हाँ। अच्छा अच्छा अच्छा, ठीक है। नाम क्या है आपका? जर्नैल। जर्नल। अच्छा अच्छा, हम इसे वीडियो शूट कर रहा था एक्चुअली, बस अच्छा लगा हमको। थैंक यू। ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕꯁꯤ ꯑꯁꯤ ꯒꯦꯍꯨ ꯄꯥꯝꯕꯤꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯗ ꯐꯥꯔꯃꯔ ꯑꯃ ꯊꯦꯡꯅꯖꯔꯛꯄꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯄꯁꯤ ꯃꯥꯒꯤ ꯂꯝ ꯉꯥꯛꯇꯅꯤ ꯍꯥꯏ ꯑꯁꯤꯒꯤꯁꯤ ꯄꯨꯂꯞꯁꯦ꯫ ꯃꯣꯏꯁꯤꯗꯗꯤ ꯂꯝꯁꯦ ꯌꯥꯝ ꯎꯅꯩ ꯂꯧꯁꯦ꯫ ꯑꯗꯨꯅ ꯃꯣꯏꯒꯤ ꯐꯥꯔꯃꯔꯅꯤ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯃꯥꯏꯅ ꯍꯟꯊꯅ ꯈꯟꯅꯗꯦ꯫ ꯃꯣꯏꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯩ ꯃꯣꯏ ꯐꯥꯔꯃꯔꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯂꯧ ꯈꯥꯎꯕꯁꯤꯁꯨ ꯍꯥꯔꯚꯦꯁꯇꯔꯅ ꯀꯩꯅ ꯇꯧꯔꯒ ꯂꯣꯏꯅ ꯈꯥꯎꯕ ꯉꯥꯛꯇꯅꯦ ꯃꯣꯏꯁꯤꯗꯤ꯫ ꯃꯦꯅꯨꯋꯦꯂꯤ ꯇꯧꯕ ꯍꯥꯏꯁꯤ ꯌꯥꯝ ꯄꯥꯛꯅ ꯎꯗꯦ ꯁ꯭ꯋꯥꯏꯗ꯫ ꯑꯗꯨꯒ ꯒꯦꯍꯨꯁꯤ ꯃꯣꯏꯒꯤ ꯈꯥꯎꯕ ꯃꯇꯝꯁꯤ ꯅꯕꯦꯝꯕꯔꯒꯤ ꯑꯗꯨꯋꯥꯏꯗ ꯈꯥꯎꯏ ꯍꯥꯏ ꯃꯣꯏꯅ ꯍꯥꯏꯕꯗ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯦ ꯃꯣꯏꯒꯤ ꯂꯧꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯌꯦꯡꯅꯔꯒ ꯈꯣꯠꯂꯒ ꯍꯥꯏꯗꯣ ꯃꯌꯥꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯤꯌꯥꯔꯁ ꯇꯧꯕꯤꯌꯨ꯫
ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯔꯛꯇꯒꯤ ꯊꯣꯛꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯑꯆꯤꯛꯄꯗ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯂꯩꯇꯦ ꯀꯩ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯒꯦꯍꯨ ꯄꯥꯝꯕꯤꯅꯤ